matam amada laibak sigi yamna aruba situation amada ninghanaba leitana thauna phana laibak ki damakta Kargil war gi matamda yamna masak thokna laibak sigi lanmi gi luchingba ama oina thabak tawgiba ko bed prakash malikna phongdorakiba sida akhona khanaba yaba khara lei bemana hairiba wangdugi paukum dusu ai laksage tasengna manipur sida hojik leidiba situation si yenguragadi masi munna khaluragadi president rule city undeclared tawre undeclared tawraga leirabagumba na dum lawba yare ko isam samna manipur gi chief minister honorable Sri Nongthombam Biren si kendra da leiriba luchingba singsina makoigi kari haisige kari haini BJP gi damakta kari haisige moigi kano ngak nanaba moigi izat ama ngak nanaba thambadona sum leiraba overrule tawraga almost administration sidi kendra sarkar na pairabane. That's why most of the time the minister is inactive. Mangondagi unified command ki chairman si lokthokrabani. Masina takpadi governor sina almost tawre haraga chief minister ki report si bema governor de pinade. Of course chief minister si link neba council of ministers singa governor ga gi marakta khwaidagi breeze oigadori se chief minister neba. Governor ki reports normally goes to the president of India, not to the office of prime minister. Prime minister ki office tadi pide Rajapal ki report say normally it goes direct to president ki office ta Rashtrapati Bhavan da chale. Manipur da tawriba sidi ngasai gi aigi mamang da learned doctor na sungang bikre ko Manipur si president rule thambaga kano tawbagi matang tuta masi thamme na dum lawba yare da. Undeclared oibagi wa kaktani moina lauthokte habe kaktani but it seems already kano tawre ko aduga yam ibung na thamlingba mod amadi bed prakash malik na hairibse sigi matang da yam serious oiba pot khara lei mana icham sam na haibo oiram gadra or manipur da thogaliba irang se manipur da thogaliba tha taramapan almost running oina sangsal laiba tangdu leita draba shiba naba sokpa panba hinam khuding makta kang khong sai raba yauraba phibam si thoke na tholi base karigino haidana khalluba matamda Bharat Sarkar na Manipur da leriba ning tamba taleba Bharat tagi khoi tokhaina tagani ipa ipuna thamamba pamamba lambi duda they are our great potential people moina thanamba akhoi madugi khudung ingani haidana madugi lambi mada satliba ishininaw mayam mogi londa dadi lalhoba sing haire ko lalhoba sing si taseng namak manipur dagi maru na muthatlage haibagi asamada ngasagi cookie sing si tulama oina khulai ama oina season naraga maduda yengthin hanbagi posak ama laktana lalhoba sing si taseng namak Manipur dagi maru phangna muthat krage haibagi pandam ama irang tholi basigi manungda ama oiramagadi mana president rule thamge haribase madai matang duda akhoigi Manipur sida leiribase ichininaw mayam singse lalhoba mayam singse masi moina tasengnamak loisalage na khalibra haiba pot ama khaklei adagi number 2 khananingai oiba pot ama khaklei akhoigi tampakta leiriba mi mayam singsina Manipur gi law and order situation se kadai yong kahel lageba akhoina kahel libra or akhoida atamnana Manipur Sarkar da yengthira iba natre hargana maitei community da atamnane attack toroktana ag laitana lebak sibu khabai khara sahaliba nongmai kapthara iba bomb kapsal iba sumain tawdana sarang khorang na ba thol leiba ko makhoina di tholaga akhoina thonba malanbagi mawang da president rule se tasengna thamge haiba oragadi madusu it is very unfortunate yes khali only for law and order situation se masi yam phatre
लेरिबा फिबम से अदुके मतिक फत्रे लॉ एंड ऑर्डर सिचुएशन से खितंग नॉर्मल ओइनना बगिदमक्ता बीपी मालिक सिना बेद प्रकाश मालिक सिना मधु थमगे कायना खल्लगा हायरंबो ओरमग to some extent madu consideration khara lebi hai tawdabu karigumba Bharat Sarkar gi underlying philosophy amada hidden agenda amada Manipur gi lalhobu sing se maru phanga muthalage haidana changsil lakba war ama cookies ni ega season nabu oiramagadi president rule lakpasina aduke matik khodong thiningai oigani ko maduda lebak sigi lamdam sigi mipum khuding bagi thamoi da madu thoidong na peningai oiroi na khali hoi chumi constitutional koigi provision da karigumba extraordinary situation ama maybe arisen lakane na anticipate tawra seba ko Manipur da extraordinary situation ama lakat dawre madu eragadi madu gi damakta constitutional provision khara piyaba करी पी हाइगदा आर्टिकल 352 56 360 को हाइदि इंदिरा गांधी की मतमदा इमरजेंसी लाउथोखिबा अदगी 1962 दा 65 दा सुमाइना इंडिया से दा भारत से दा अखोगी प्रेसिडेंट रूल से मसिंग खंगदनी स्टेट मयाम अमदा थमग्रे को मसी अखोइना हंकना फाकलुद्रगसु हुजिक्ति सेंसिबल ओरबा मतमनिना को मिपुम खुदिमगना डू अवेयर इट को लोइना मखंगे लौजै अदुना सर्टेन प्रोविजन खर लेरिबसे सर्टेन प्रोविजन खर लेरिबसी मसदैद उरा अकांदा माना मणिपुर सिदा खाली लॉ एंड ऑर्डर सिचुएशन से याम फत्रे मिपुम खुदिमक सिंगसे अदुकी मतिक मकोक मखुत हापे वावना खमथेंगे न खंदना माना मतम खरगी ओइना मधु restoration of peace मधु limping back to normalcy लाक्त्रिबाउदा मधु थम्मन फगनी हाइबा खलंबा ओरगदी to some extent that is consideration दो मधु की consideration दो मा public न थोइदोंना मधुदै दुदा blame तौरो एन खाली whereas करिगुम्बदा लमदम सिदा थुइबा इंसर्जेंसी की प्रॉब्लम लेबाक से मणिपुर से भारत तगे तोंगान तागदबनी अखोइदी निंग तंबा पामजै अदुगी हाइदना मतम सांगनदगी इहो मसंगसिलक्लिबा इसिनिनाउ सिंगी थमोइदा ताना थिनगदोबा पोसक अमा ओइरमगदी को हेना साउबा याइदी थुइदो अखोइना खल्लुदबा को हुजिक थोइबा इरांग सिदगी हेना चाउबा इरांग अममुक बाटोन तोबगा चप मानगदरा हाइदना अगी वाखंददी अहान बगी राउंड सिदा दुमाइना खल्लेना थमजगे ओके हमदा बिरेंद्र लाक्चगे ओजा कोगी ओजाना से थंबिग्रे कोगी कंपनी सिक्योरिटी फोर्स की कोगी सेंट्रल सिक्योरिटी फोर्स की कंपनी में आम अब देखोई थाजले एदुबु आर्मी चीफ जनरल की मागे स्टेटमेंट हम खगदा कंपनी में आम थाजलक पनाय कोगी नॉर्मल सि पुरक पदिंग मोय हारिबा थाजलेबा कंपनी सिंग सिना तौरिबा मथौ सिंग से आखिदी कमांड अमकी मखादा याम इफेक्टिव होय बथबा हम तौ तारगदी हदी नॉर्मल सि पुरकपददी खरा मतेंग पांगुदी आदुबु कंपनी में आम थाजले हाइदुना सुम कोइला तौरिबा थबकसिना करि हाबसे तंग ताबम खंग तारगदी नॉर्मल सि पुरकपददी खरा दुम वादोइनी अदुबु ngasi manipur da khoi gi thajala iba khoi gi central security company force ki company me am se khoi irang laksin nabagi damak tadi thajala iba ngak tani adubu makhoi da house for the lorry bus steps se makhoi na lokhali ba thawdang sina kari no haba पोतु दिया हुसिक मक प्रजा मियामना अदुम खंगबा ngaktane khoi gi central security force leina khoi ku ki militants sing attack torok pase khoi mamang so kayara khana thengna kre aduga dum thengna dana sulai edu itar di central security force mayam thajale mo hoina lori ba thawdang sina kari no haba question dani hoja kamai thamining Jan Central Security Force si handak tasu mayam ama mo Tripura dagi Assam dagi phuk dana Manipur si irang kanjale haidana masing khangdana mu thamjale ko Manipur gi miyam akoina kachin koya lojing loya mafam khodi maksat pa matamda micham singnasu sadaran miyam nasu intellectual miyam nasu ngangna ba malai ko perhaps Central Security Force say heavy deployment may be done in entire parts of Manipur. But Madunadi Kaidong Desu Akogi Tauriba Tabak Sida Hojik Toiba crisis Sida Nakanama the benefit oiba Nakanama the loss oiba Punsi Mangba life property adu ada ko lantum punsi giweba Marile neba cutting maxing seloin mang tak panatana kain to palite. Ko amarom dedi masidi atopa michang ama khaki pot ama khakne ko masina thoidona khoidedi santi maite gi wanate
Santi Purakpasida di Tudong Masina, Adukimati Akoida Kanare, Habedumadi, Akoi Mitsina, Adu, Sangsana Uba Korpa, Nakongzina Taba Korpa Sulite. Quite the most important, how far the central government goes with the true spirit of the people of Manipur. Manipur Miyam Zigi, Asing Bawakalondo. Madu karai power government of India sina tesing na kangaga hausiki crisis the tabak tori bagese nainara pomatamda ibe manu si hari poto tool ebako. Yes, heavy deployment is done since long back, since the outbreak of this crisis ko 2023 ki May 3rd ki matung dagi thola iba mayam sing sida heavy maybe Assam Rifle or Army or CRPF or this thing BSF heavy deployment say it is done towards the hillside, Kuki side, Kangpokpida, then Chorasanpur side, and other villages quite bordering to Myanmar and Mizoram. Says that Masing Kangana Tamgrabanebako. It Adu Madu Punamak Tamibising so it is not for the protection of us, it is protection of for those people. Moy Tunganba. Moina support tawene Manipur miyam jin longna riba jati dunga nana bagi damakta neba ko hojik taw racing se aduna ibung na haining badi ko ate kaim nate aina yam tentak na panjage ba ha hojik lebak sigi army gi chief of army staff oriba personality mana matmam kharagi mamang da false narrative mayama ma leire tana amuk haigi ba leire adagi congress ki yamna prominent oba personality very renowned figure amana Manipur si regional autonomy pitokadabani ko masi amaga punsan bayana ro magi nakai sengna pitokaduna kwaidagi base orani kaidana nganga kiba adudagi ngarang nahanda mo husigi bed prakash malik aina matamamagi army gi makok thongbalu chingba ma oiramba makoi mayam jingsina pangang ngang basingse Masi Manipur da aidi masi khanabam thokte na khale moising jina akoi lamdam sida leriba koi mayam se wakan zikarai da noma sum phumbang nahanba kokchi inba ma yam tholle ba ko makoina how far they do understand the ground reality, how far a life punsi mana hojik oidiba jangser sida kamaina hingige ka haibasi makoina mamuta na khangbi da kanda ka haiba khotpa oiraga di phayeba ko adu natadana isam sam na aina hygiene basi atai nate Manipur da maitai heba jati sina hojik Armed Forces Special Power Act thamakera ko natraga na president lut thamakera ko oiningba mogi aspect ama leizaram janoba tobudabu maitai na ngasi karai di irang hougeba maitai na ngasi ba da sangjel leiba khongjang asidi karino hairaga Manipur se santi thamba se thugai bigano Manipur mase tana thugai bigano Kanglup naina masi sasan to bigano habaneba saisida intellectual personality mayam uba makak leba ngasagi kendra sarkar da BJP na sasan pa biyana na ba sakti pa bayana na ba mikal maya da BJP gi luchingbo oramba yai natraga atopa makoi ga alliance leba kangbu sing oramba yai natraga moina thadokpa mi oramba yai hairi ba kangbu sing aduna Chorchanpur da chatle haira kanda Chorchanpur da mathong na leina khogi outlawed organization mo oina leiriba kangbu sing do adu sing do da nogi political settlement ama khoina if we come power at the center koina karigumba kendra sarkar da sakti ma paida agadi nogi political settlement ama koi soidana porakani haibegi commitment ama pitho mabra haibasi Manipur gi intellectual mayam even like so hairu ba khoi gi isinina mayam amagi wakanda adumaina he filter webako adugi motu adugi assurance to pitho bana maram warakanda chief minister se sakti se minister se weaken mapangan sonda labra haiba pot amakak leyaba adagi matang duda koina hainingba miyamna khanba amakak ley akoina chief minister sida power and function of a chief minister chap chaba atai bharat ki leiriba state sing sida leiriba chief minister sing aduda piriba sangbidana piriba magi power magi function do chap chana Manipur gi chief minister sida piu
haidana akoina khongjang ama changzel laga chief minister se mathau hapaka na madudai duda thaba ama tohona na bagi khongjang ama akoina karguma matamda madu changsen na bagi damakta sem saba kak lairagadi madu su solution purak na bagi part ama oigadra ina khali another thing ngasagi kendra sarkar da Amit Shah bu home minister oidraba ko aduga Narendra Modi sina prime minister oidraba Manipur da thoiba irang jidi ko adu masa matanda du mutkini ko tholi basi intentionally tawge na tawba yawbu manbam leyeba kari haina matamama da maitai masa singse IS da oiro IS Pangalay, MCS tagi, adugo Manipur Finance Service tagi tongan ba makha tagi sum karakter na honorary conferred talk na IS Pangdana khota na mayama oinagi direct IS Pangak pa kaksi IPS Pangak pa Indian Revenue Service ta sangak pa adagi parliament ki protocol officer or pa last few decade khara sida ko masdai sida maitai sing zigi ngasagi sanabagi lamdo oiro adagi direct laisugi do oiro adagidi Bharat Prithvi ki atopa country mayam amada tomtinoiba masak naiba thabak tokthorokpa mayam ama si maitai masajing sina hogi ba chahi khara sida ka som oirei ba phibam ko akoi gi IPS masing henkalai ba doctor henkalai ba scientist henkalai ba adudagi sports personality Arjun award phangdana Dronacharya award phangdana sugumba masak naiba mayam ama top tomtinoiba mayam ama kak thorakpa se matam amada British na akoi gi Manipur da yengiba mi yang amakak lay maning makha tamba lebak amada mathau na phaba general ama leiragadi British na Manipur se loilam change na khalibado maduda khudung khurau thangba oiragane na khandana ko bi dikendresi se phana na ba namthu na ba na kanna honageba adumaina maitegi mating leba mathau na leba masidaida namdaba ngamaroi do pot khara se sum urakpa matamdagi handaki matang sida karigumbada maitegi lal hobu singse masi muthatlaw na nabgi mudan na nabgi damakta khongjang ama khoina sangjal lawda tarabadi masi makha takba lakada ba sarkar mayam amana sum masi taisinaba natraga masigi wakhaiba waroisinama porapa ngamaroi habigi matagum thawoina prolong oina chahi sorry tha taramapan ka changsal laktana ka changhal leibase tawraibase madugi hidden agenda ama government of India sida leibren khaleba aduna masigi matang sidadi akoina chief minister se Tengaina wahina haige tarde miyam jinako chief minister amada piba masagi power madugi function chap chana piu mangondigi kadobigi unified command gi chairman of lapthok kadoino khotok kadoina sum mayam singse taksindana khotsindana ga tawraga akoi miyam ji ju khara madudai duda chief minister amna sakti leraga di miyam ju khara mathongna phabaya ina haina adom da khara sangjanba madi matam amada koi darkar leibren khale adagi ngasagi ai learned colleague gita jen hagi baduda aina yamna feel to ba makhak lei Jiribamda taik tara mathoida laibak thiba thogdo mathoe madaiduda CRPF na retaliate torpa matamda koki khulai paiba moitara tara mathoe leigidre ko madugi ona tainabada CRPF ta makhoi da khut thara iba CRPF tu da makhut thabagi mohta kaisu khangjadaba maitai misam moi khara moitaruk Parag Bogre, Madu Mamit Kara Kotok Payao, Mana Kara Kotok Payao, Adegidi sexual assault Kar Togdana, Yamna, Tam Tiba Mong the Modo, Hato Pidana, Jot Nakandana, Utuk Nakandana, Hato Pidi, Hadaga Madu Turi and the Tadadana, Mampamarang Kanda Dana, Koise, Pangi Haribuko. Adugi matang duda akoina haining ba maglai kuki gi emile tarase moina di Manipur da chief minister si kanosina biren chief minister oriba makai di koi wari saroi akoso haibe ba until and unless government of India take a decision to declare ngasagi micham angang machajing mamit ko thoiba mafam khangdana haliba minungsi leitana mioiba haiba samasida mioiba haiba sabeta civilization sida singnadana mioiba bo adugi mawonga mada yengaga ijat manghandana namja nam theknadana angang singdubo duki matik tamthiba mong haliba group to madubu terrorist nena lakthoktriba mangaidi we must not talk anymore with these people like the baneva akoi ge kangbu singsu adumaina haihaningeba adigi number 2 ngasagi Manipur da huzik kuki hare fareba karamba kuki ganoba with whom karamba kuki gano koino wari sadoi se ngasagi Myanmar dagi changai ba kangbu sing
aduga wari sadoribra yumbam talaiba leibam talaiba adagi di makoi gi karigumba jaga ama ka yengjaraiba kangbu sing aduga shall we talk or we'll have a dialogue with them or with those indigenous cookies manipur da matam sangna dagi leraba suisagi matam dagi ama madagi ngangna raiba itihas ta mayek na witness oidna leraba mayam sing do madu akoina kari haidi adugu kangbu sing duga wari sadori braba nakai sin tokadabne ba koina as political dialogue tawgadabani political settlement amma kakidama adu ena yes that is also right we do understand it khaneba bapta heba wari di sanagadabne ba wari sanbugi mahota akoina crack down to godabani and hagal isina karigino the masiris da koina moko is punzal leba karamano khangdre boji koina wari sado ise illegal immigrant mayam influx taroktana makoina hana leremba mayam jing sidagi overpower tawdana shakti hena lekhalaktana makoini neba koida temsing ledana hoji kan tawra ibsing se they did the same thing in Myanmar also in Bangladesh also okay moina tawri sing se Bangladesh ta sudumanga Myanmar da sudungai Myanmar gi hoji masagi natural oiba matam amagi mogi ahal manjingna thambiramba phachagraba satam mama hojik thugai rakanda changjela ibase adugumba illegal haiba unlawful citizen mayam sing aduna ngasidi makogi right ama privilege ama talakpadigi mafam khudimakta irangse hawhalleba aduna ibungna haijaningbadi atai kaimnate akhoi manipur da maitei ne kaimta irang haude violence su tawde yes akhoi masengi marakta nakhoi vote ki matamda biri mapulama churuk mapul upuma adigi sol khara adi nga khara ama tawreraga unnabu khudingda khuru khudu kulna amuktang di miyam gi seba phangan bi odana makut lona dana khurum leipai tawdana ai miyam gi thabak amta tawjarake haidana khoina makoi bu nuksi dana mihut loina thagat kiba mayam sing do sigi tanja ji dan nokoina tumil lebi matam nate nakoi ju khitadi thabak tawaina pelak taba mayam ne hingsa thawa khara yawgi bu khotki bu di yes adudi nakalo morom de lei but akoi kanagumba community amta singnadeba we never have any show up or any challenge with any other communities that living together with us akoi ge leminari ba parampara dagi pari puri gi matam dagi khoina leminara ba kanagumba mataga khoi ngasi yeknaba khoini sagat ki belaite yeknabadi enmity di kanana sagalai makoina sagalai gi bido kana gi influence ta sagalai government of India gi influence ta sagalai karigi damakta sagalai manipur se masining tamba pame haidana mahanagi ningthau palingi matamda lerem phibam du oigadabani haidana taliba kangbu singse masi yekhai ba mathingai ba masigi warosin ma puropa changi haidana atamnana engineer tawraga manufacture oirer kanda madura changsala iba irang se masigi damakta di ko akoina ningdom pomninga yam oi aduna sagi matang da tentakna aroibada aina wamtang haijaningi ko tasengna akoina political dialogue tobase maybe with government of Manipur maybe with CSOs ko ai khoigi public kharagi apamba dadi moina ngangthokpa ngamdabe wani akoina sumkoina sabada moina wari chabun sangu group pundana wari sanabada koina sangjan taba matamda as micham mama angang lesabi amaga pakhang macha amaga suma phamarang khangdana hatkre madudegi sukhangjadaba angang thani pan ngari ba chahi ini makhai di yauriba adegi nupi ahumdu hanjana miobegi nupi obegi izat khongaung nadana kanu tawraga anda tamthina ko yamna barbaric oiba uncivilized oiba maung da hatok khotok tana tawidana ka kari hani turien daga langthomba somba mayam jingse tawriba kangbu miyoiba भारत की इंटीग्रिटी दा भारत की इकाई खुमनबदा जाति की मचु अहुम की फिराल से मोगे अमित शाह लाकपदा और एनी मोगे लीडर लाकपदा पाइरी बमीसिंग दो अदुना मखोई की ममाई द थी दे सलिबा को मधुबु खोंगोई नरिबा कांगबु सिंग दो मधु टेररिस्ट ने ना हान लाकथोक्त्रिबा मकै कुकी करम कांगबु का खोई वारी सागदब नो हाइबसे मधु की आइडेंटिफिकेशन अमा मधु खोने एक्नॉलेज तोक्त्रिबा मकै दी वारी सारो हैदना खोई खोंजन जंजन बसे चुंगनी वायरस सिदा आइना ibungna second kisda tentakna aroibada amakak thamjaninge yes Dr. Kiran nang sai hai gibam lai yam phajaba ko yamna pungning yam nuksi bam hai tare Jiribam and More ko Jiribam sina Western Gate hai tare bordering to Silchar of Assam hojik Jiribam gi jibika je karai to oi
lifeline national highway sineba Imphal Jiribam lambi sineba sigi Jiribam lambi sina walk taruktaba function taruktaba matamda Jiribam da leriba mi singje kari charaga kari suraga kari nomaga karai digi paisa tawraga kari tawraga hingamga dageba madusu ngasagi general singduna ngatagi Chidambaramna or any other mapanda lerakanda Manipur gi matang kamen pibir iba mayam do aduna khoi masel je nuksina handaba saunanba irang hena thonbagi mahutne madu machuta na khanga kan nga papai asugumba mayam jingsi ko we no need to discuss it agi wakhandadi moina sum ngal le daga koina sum khanal le daga diko masi kanaro koina tawgada thaba ama tawbuna phayene khale okay